ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯛꯄꯜ ꯅꯨꯡꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯅꯟ ꯑꯗꯨꯝꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯈꯣꯡ ꯊꯥꯡꯂꯤꯕꯗꯨ ꯎꯔꯦꯒ ꯖꯦꯛꯅ "ꯑꯅꯟ, ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ?" ꯑꯗꯨꯕꯨ ꯑꯅꯟꯗꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯅꯟꯕꯨ ꯀꯧꯔꯒ ꯔꯣꯗꯨꯅ ꯇꯥꯟꯅꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯨ ꯈꯪꯂꯩ ꯊꯨꯅ ꯆꯤꯟꯁꯤꯜꯂꯛꯂꯒ ꯑꯅꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯅꯟ, ꯁꯦ ꯉꯥꯏꯈꯣ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯁꯦ?" "ꯖꯦꯛ, ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯒꯦꯠꯁꯤꯗꯅꯦ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯅꯤ, ꯑꯗꯨ ꯌꯦꯡꯒꯦ ꯇꯧꯕꯅꯤ." ꯖꯦꯛꯅ "ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯅꯨꯄꯤꯗꯣ ꯍꯧꯗꯦ, ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯅꯤꯌꯦ." ꯂꯛꯁꯃꯤꯅꯁꯨ ꯁꯠ ꯍꯥꯏꯔꯛꯏ꯫ "ꯑꯣꯏꯔꯝꯅꯤꯌꯦ ꯑꯅꯟ, ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯍꯧꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ, ꯑꯗꯨꯒ ꯃꯇꯨꯡꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒꯨꯝꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯔꯁꯤ." ꯄꯤꯌꯥꯁꯨ "ꯑꯩꯁꯨ ꯃꯐꯝ ꯑꯁꯦ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯏ. ꯃꯐꯝ ꯑꯁꯦ ꯌꯨꯝꯗꯤ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯕꯕꯨ ꯃꯤ ꯑꯃꯠꯇ ꯇꯥꯕꯁꯨ ꯂꯩꯇꯦ. ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯩꯇ꯭ꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤ." ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯖꯦꯛꯁꯨ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯤꯌꯥ, ꯂꯛꯁꯃꯤ, ꯃꯔꯨꯞ ꯑꯅꯟ, ꯑꯩꯁꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ. ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯀꯤꯐꯝ ꯊꯣꯛꯀꯦ? ꯁꯤꯗꯒꯤ ꯍꯦꯜꯂꯕ ꯁꯥꯊꯤꯔꯕ ꯃꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯔꯤꯁꯥꯔꯆ ꯇꯧꯔꯨꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯁꯥꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯂꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯏꯊꯣꯛꯇꯨꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯐꯣꯡꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯈꯤꯇꯪ ꯑꯀꯤꯕꯒꯤ ꯁꯥꯃꯤꯜ ꯐꯪꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯨꯅ ꯍꯜꯂꯒ ꯆꯦꯟꯒꯗ꯭ꯔꯥ? ꯁꯤꯒꯨꯝꯂꯕ ꯑꯀꯤ ꯑꯈꯪ ꯅꯪꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯦ ꯊꯦꯡꯅꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯁꯨ ꯍꯦꯟꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣই ꯉꯁꯤꯗꯤ ꯑꯣꯏꯅ ꯍꯜꯂꯕꯁꯨ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯂꯥꯛꯁꯤꯀꯣ." ꯑꯅꯟꯅ "ꯆꯨꯝꯃꯦ ꯖꯦꯛꯅ ꯍꯥꯏꯔꯤꯕꯁꯦ. ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ. ꯑꯗꯨꯒ ꯄꯤꯌꯥꯒ ꯂꯛꯁꯃꯤꯒ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯤ." ꯄ꯭ꯔꯤꯌꯥꯅ "ꯖꯦꯛ, ꯑꯩꯗꯤ ꯍꯌꯦꯡ ꯂꯥꯛꯄ ꯍꯥꯏꯔꯤꯕꯗꯣ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕ ꯉꯝꯖꯔꯔꯣꯏ. ꯅꯈꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯆꯠꯄꯤꯌꯨ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯔꯦꯞꯄꯅꯤ." ꯂꯛꯁꯃꯤꯁꯨ ꯁꯠ ꯍꯥꯏꯔꯛꯏ꯫ "ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯃꯔꯣꯏ. ꯅꯨꯄꯤꯗ ꯄꯤꯌꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ. ꯑꯗꯨꯒ ꯃꯥ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ? ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯄꯥꯅꯤꯅ ꯐꯩ. ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯔꯛ ꯇꯥꯒꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯍꯌꯦꯡꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯌꯥꯎꯖꯔꯔꯣꯏꯒꯦ." ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯖꯦꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ ꯄꯤꯌꯥ, ꯂꯛꯁꯃꯤ, ꯅꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯣ. ꯑꯅꯟꯒ ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯒꯦ." ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯛ ꯑꯅꯟꯗ ꯁꯠ ꯑꯣꯟꯁꯤꯜꯂꯤ꯫ "ꯃꯔꯨꯞ ꯑꯅꯟ, ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯣꯝ ꯀꯔꯤ ꯈꯟꯕꯤꯕꯒꯦ?" ꯑꯅꯟꯅ "ꯖꯦꯛ, ꯑꯩꯒꯤꯗꯤ ꯌꯥꯗ ꯌꯥꯏ. ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯤ. ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯟꯕ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯣꯡꯅꯒ ꯃꯪꯕꯅꯤ, ꯅꯨꯡꯁꯤꯠꯅꯒ ꯂꯤꯔꯤ ꯁꯤꯠꯄꯅꯤ. ꯃꯐꯝ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯂꯞ ꯊꯣꯛꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯣꯡꯀꯥꯞ 5-6 ꯀꯨꯝꯕ ꯊꯥꯡꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗꯨ ꯄꯨꯡꯃꯪ ꯃꯝꯁꯤꯟꯈꯤꯗꯨꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯇꯤꯌꯥꯁꯦ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯈꯣꯡꯕ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯥꯎꯕ ꯇꯥꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯁꯣꯟꯊꯥꯡꯅꯔꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯇꯁꯦꯡꯅ ꯀꯤꯔꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯁꯠ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯑꯅꯤꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯃꯤꯠꯂꯩꯗꯁꯨ ꯄꯤꯔꯥꯡ ꯊꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯄꯤꯌꯥꯅ "ꯖꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ?"
Jake'na Pia Kim ta khangano akhoi lerisidi Lakshmi Jake aidi tasengna yam kire Ananna Lakshmi nakoi karisu khangano Makhoina astumna leiringai tanja aduda nong khongbado khara amu pharaklami matam aduda Jake'na nong khongbase kharadi pharakli aduna gari manak yongna chalhorasi asi haiduna makhoi mari adu makhoi je paina duna gari manak tamna laame aduga anande makhutna manaso khaw achoba ma pairakli bani asumna uchinna jin gari manak yorakli aduga makhoiso gari manak to hek yorakpaga hatu hatu tawduna gari ge thongodu sasat hangdoklaga maning thangba set adudana nupi ani do famli aduga mamang thangba set adudana anan famlaga Jake'na gari ado thaudoi tawri bakhoiso gari manungda famlabanina gari su tawrak loi hebagi matagum sorsing ado sangna hontoktuna mikup kharadi tumin laini madugi matung Jake gari ado start tawgi haina hek tawrakpada ngasai makhoina tarakkiba nupi amana kappagi khonjal ado amukasu tarak lami matam aduda makhoi mari ado sasat yingaduna awaba amagi sakphamda chap manana haidek lami Karino kanana hoji kapidubo aduna makhoi mari ado chap manaba wahangda hangnaraba matungda amuksu khangde haiduna makhoi mari ado chap manana mangaksing ado hairak lami adugi matung Jake gari ado thauba hora ami adubu kadamdagi do khangaudana akanba nungsit ke sahum ama silaktuna laimaida tariba uful marik sing ado nungsit ke sahumga mathakta paikhalактuna angan ba haiba saruk ado kupsen kiduna lambi ado masa ukidri matam aduda Jake so ihe hairaga gari ado break khangpha pharami aduga gari manungduda tongliba makhoi ahumzu mehnman ga amata ta haude panglauda laurai Jake so batminga tade karina hojik tawrakliba sibu khanduna asamna makhoi mafam aduda yam pakhatna tumin ni hak leinerami adubu siliba nuksit adudi lepa ko balai khidrai matam aduda makhoi mori gi wakhaldudi samna muktang saukri adugi matik pisinkhri miso amata leitaba aduga siliba nuksit khujit aside bakhoina pokpadagi mapunsida amuktabu thingna khidriba ngasi haiba numit asina makhoi gi aroiba oidoribra haina sokhalami adubu makhoi gi wakhalda khanba khaktani chimbal thongnadi hainaba amata nati tanja aduda piyade hi kappa horakli Lakshmi so adu mangai tumina luktharaga adumbak susut tawkri makhoi anina adumna kalblakpa matam adudadi Jake ananga so tafong khangdri aduda makhoi aniso makhoi gi chimbal tudagi kaptuna leiriba piyaga Lakshmi ga anigi thimjinu hai amata thokdri anan mathayam sana hairai Jake kamdoni sidi shumaina shom lerdi akhoi apaboi ni thajade Jake so gyan gauri mafam asida la amdrabaso phagadawni haina khalai aduna yam pangdraba amagi matogumda hairaklami anan madoi shu khangi adubu aina hojik tawgadabo upai sibu karino piyaga Lakshmi ga so kappada lori ananna aduga makhoi nupi ngakta oibanina yumda thengna hanjin basu yaroi adu hairaga anan magi phone ado lokthoklaga pung ado kya tarabage haina haifet yingi adubu matamdi pangtheng thengba oidri pung 12 minute 9 mukta chatpada ngairamli adubu chaliba pungsing sigi matamga mafam asida leiriba matam asigi phibamga yam chanadri maramdi pungjingda 12 khara henbata ngairabasu mafam asidadi numi tabaga chapmanari matam aduda anandi pungangakli aduna magi phone ase pungsing onarambasu yai khanduna Jake ta hairai Jake nangi phone do pungge targem ti yengo aigi sidi pungsing soinara mali matam aduda Jake magi phone aduda haifet yengi adubu anangi phone gi pungsing ga sapmanarami matam aduda Jake so matam du yamna khena manbaduda piya amadi Lakshmi makhoi anigi phone aduda so yenglami adubu makhoi mari maki phone gi pungsing ado chapmanarami adu urubadagi amuki hena pakatpa haurak asumna makhoi mari gari manung aduda fambaya famlaba matung silamba nuksit ado amuk lepli sari tawrakpada nongadu chuba amuk haurak lami nungsi sitpa khara lepkhibaduda
ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯁꯨ ꯑꯃꯨꯛ ꯆꯨꯊꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯑꯁꯤꯅ ꯍꯦꯛ ꯀꯟꯅ ꯆꯨꯊꯔꯛꯂꯕꯗꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯒꯥꯔꯤ ꯊꯧꯕꯗꯤ ꯂꯥꯏꯔꯗꯅ ꯈꯣꯡꯅ ꯆꯠꯄ ꯐꯥꯎꯕ ꯄꯨꯊꯔꯅꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯐꯨꯜ ꯌꯥꯝꯅ ꯊꯥꯡꯉꯤ ꯑꯗꯨꯒ ꯂꯝꯕꯤ ꯑꯗꯨ ꯀꯣꯝ ꯁꯥꯗꯨꯅ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯛ ꯌꯥꯝꯅ ꯂꯩ ꯃꯗꯨꯗ ꯀꯔꯝꯅ ꯒꯥꯔꯤ ꯊꯧꯔꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯈꯔ ꯊꯧꯗꯣꯛꯎꯔꯕꯁꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯡꯗꯨꯁꯨ ꯈꯔ ꯈꯤꯛꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯔꯣꯔꯣ ꯍꯩꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯌꯥꯗ꯭ꯔꯤ ꯂꯝꯕꯤ ꯑꯗꯨ ꯅꯥꯟꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯖꯦꯛ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯈꯥꯝꯂꯒ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯅꯟꯅ ꯖꯦꯛ ꯇꯞꯅ ꯊꯧꯔꯒ ꯌꯦꯡꯉꯣ ꯅꯨꯃꯤꯠꯁꯦ ꯇꯥꯈ꯭ꯔꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯅꯤꯌꯦ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯁꯨ ꯍꯥꯏꯔꯛꯏ ꯑꯁ ꯅꯨꯃꯤꯠ ꯇꯥꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯤꯕꯨ ꯌꯨꯝ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯣ ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯔꯝꯃꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯛꯁꯃꯤ ꯁꯨꯠ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯖꯦꯛꯅ ꯂꯛꯁꯃꯤ ꯄꯤꯌꯥ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯒꯗꯕꯁꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯕꯥꯄꯨ ꯑꯣꯏꯔꯨꯗ꯭ꯔꯤ ꯄꯤꯌꯥ ꯂꯛꯁꯃꯤ ꯏꯕꯥꯅꯤ ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯦꯛ ꯌꯧꯔꯛꯈꯤꯕꯗꯒꯤ ꯅꯦꯠꯋꯥꯔꯛ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯀꯅꯥꯃꯠꯇꯅ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯇꯧꯗꯤ ꯌꯥꯝꯅ ꯇꯧꯔꯛꯑꯝꯒꯅꯤ ꯑꯗꯣ ꯅꯦꯠꯋꯥꯔꯛ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯄꯤꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯠ ꯂꯧꯊꯣꯔꯛꯏ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯃꯈꯣꯏꯒꯤ ꯐꯣꯟ ꯑꯗꯨ ꯅꯦꯠꯋꯥꯔꯛ ꯑꯝꯇ ꯐꯪꯂꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯗ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯗꯛꯇꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯛꯁꯤꯟꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯤ ꯑꯗꯣꯝꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯃꯤ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗꯗꯤ ꯃꯅꯤꯡꯒꯤ ꯒꯥꯔꯤ ꯁꯤꯠꯇ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯥꯏꯕꯗꯤ ꯂꯛꯁꯃꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯝꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡ ꯊꯪꯕ ꯒꯥꯔꯤꯒꯤ ꯁꯤꯠꯇ ꯐꯝꯂꯤꯕ ꯑꯅꯟ ꯑꯃꯗꯤ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯕꯅꯣ ꯈꯪꯍꯧꯗ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯔꯝꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯐꯝ ꯊꯣꯛꯄꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯅꯣꯡꯁꯦ ꯈꯔ ꯊꯨꯅ ꯉꯥꯜꯂꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗꯅ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯄꯤꯒ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯆꯠꯂꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯆꯦꯟꯕ ꯆꯣꯡꯕ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯤ ꯐꯣꯟ ꯆꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯑꯃꯗꯤ ꯑꯗꯨꯝ ꯍꯪꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯍꯪꯐꯝꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯖꯦꯛꯀꯤ ꯃꯆꯦ ꯁꯨꯔꯃꯂꯥꯁꯇꯨ ꯃꯃꯥꯗꯨ ꯃꯁꯥ ꯉꯝꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯖꯦꯛꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯁꯨꯃꯇꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯇꯞꯅ ꯍꯪꯉꯛꯏ ꯏꯕꯦꯝꯃ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯕꯣ ꯏꯃꯥ ꯉꯁꯥꯏꯈꯩꯗꯤ ꯑꯩꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦꯅ ꯀꯗꯥꯏ ꯌꯧꯔꯛꯂꯒꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯒꯤ ꯂꯥꯏꯟꯗꯣ ꯇꯠꯈꯤꯗꯨꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯍꯧꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯕꯗꯨꯁꯨ ꯂꯥꯏꯟ ꯐꯪꯗꯕꯗꯨꯗꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯔꯨꯗ꯭ꯔꯤ ꯁꯦ ꯃꯔꯥꯏꯅ ꯍꯟꯖꯔꯛꯀꯅꯤꯗ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯅꯤꯌꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯏꯃꯨꯡꯁꯤꯗꯅꯦ ꯃꯃꯥ ꯑꯩ ꯏꯁꯥ ꯉꯝꯐꯥꯠꯇꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯦ ꯈꯪꯂꯤꯕꯅꯤ ꯅꯨꯃꯤꯠꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯧꯅꯕ ꯇꯧꯒꯦ ꯍꯥꯏꯗꯦꯕ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯏꯃꯥ ꯀꯩꯝꯇ ꯈꯟꯒꯅꯨꯁꯤ ꯃꯔꯥꯏꯅ ꯍꯟꯖꯔꯛꯀꯅꯤꯃꯤ ꯏꯃꯥꯅ ꯁꯨꯝ ꯄꯪꯈꯟꯗ ꯈꯟꯖꯜꯂ ꯃꯥꯜꯂꯤ ꯁꯨꯔꯃꯂꯥꯒꯤ ꯋꯥꯈꯜꯗꯗꯤ ꯖꯦꯛ ꯍꯜꯂꯛꯇꯕꯒꯤ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯔꯝꯗꯤ
Thengna halakpa haibasi Zekidi mathawni. Sumati. Ibema. Nakhoina chinanaw anise. Nabani kaktani. Aduna ne imadi yamna pakhatini he. Asay engam thokradi haina. Asomdana kamdawri. Zek hoido gari manungduda sum phamduna leiba ngamlaktabadagi kumthagadoigi tawri. Ngasai nupi ama kablakibagi khonjal na mafambado pungnin ninkri. Somdana Surmala mamabu irenjana pothalami. Aduga Zekta koldo hanjil tawsali. Adubu kolgi line di fanglamdi. Aduga somna kandada Biyaga Lakshmi gado gari manungdagi kumthasi haibadi yadri. Karamnasu kumthagani amamamara aduda garidagi kumtharaga amuk kadaida leirugani. Aduga asomdaso Anangi mama mapa adu phone tawbasu chatti idaida sakrabano haina yamna pakhatnarami. Aduga somdana Piya amadi Lakshmi anigi apokpi mama mapa aduna machanupibu kawduna kapli. Masigi mikup asida nupa aniduso nupi anidubu thimjinbirei. Piya Lakshmi nakoi ani adumna tawgunu. Si ngasi ahingje ma aikoi gari manung sidane adum leirasi. Aduga ahing nung hek ngalagane gari je thanamlaga khungnu orisu chalasi. Asamna makoi mari ado gari manungda punna leiminarami. Athengba ahingde henna bathi phungjabi taibang mi lakpa su khorang na ngaijaribi. Miram lendasu leitabi lairam lendasu tindabi. Dusolabi thawai ama karasu uhanda phamduna leiri. Zek Anan Piya amadi Lakshmi na tungliba gari adugi mathakta. Adubu makoi maridi uramdi. Makoi di ahing ase khara thuna loikrabadi fani khandana tumina adum gari aduda famli. Asumna ichik-chiklaba matam aduda tariba khonjal haibabu kaujeng haurong na khongbagi khonjal kaptani. Makoi su wahi amata hainadi. Matam aduda Anangi masada karigumba kharak pharokpagum sat hairaklami. Jek gari se lingumna tawdro. Wahi adu tabada nupi anidu ikaiba hangoiba loina mangkhiduna Lakshmi na Zekta aduga Piyana Ananda sasat hekta konsilaga kapna hairei. Anan kaido nang nangangidubo. Akoi kamay tawdoino. Zeksu Lakshmi bu setna konsilaga. Lakshmi, si, kim tawriba, bakit kanumi? Anan sa Piya bu haipet konsilaga. Piya, kakpanu si. Ado hairaga anan magi phone gi flux light ado sat thangkatli. Matam aduda urei. Gari adugi hek maningi mathak thangba saruk aduda nupi ama phamdana leibagi maongda madu ubada ananadu masada swai lawba tu chungki bakangodi. Adubu wahi oina haidabi Zekta haipet yinglai. Zekso Ananda sat yinglakpaga mapa chanaraduna Anan Zekta yampakada si ubra yingo haiduna ingit piduna tamla ami. Zekso Anana hairibado khangladuda takliba mafam aduda yinglai. Matam aduda Zekti karisu uramdi. Aduna kari tawrage haiduna mangakto haifet idnuda hanglai. Anan makhut namana sat thangalaga karigumba khara Zekta haira ami. Makhoi anidi tawriba adu nupi aniduda khanganingdabagini. Asumna ngihakti adumna makoi su gari manung aduda phamduna leirambadagi uhara male adum tumthakri. Matam aduda gari gi maningda phamduna leiribi nupi adu makhong leibakta tadabida fanchong thoraklaga magi machin aduna sor adu kamlami. Matam aduda khanghodana nuksit sitpa horaklami. Nuksit sitpagi huru humliba makol sing adu makoi su loina taribani mang oi ha oi tawroduna. Adubu makoi gi masa adu inamnam sinbagum tawroduna madu tarabasu mamit nadu sasat pangbade amatta sungamlamdri. Aduga gari gi maring aduda famduna leiribi nupi adu makoi bu haudok lagi matagumda amukasu sorado khara kana kamlai. Matam adudi onthokna su kankri nuksit ki sahum adu. Adumna nungsit ki sahum aduna kanba henman khibduna mafam aduaida hauriba u pambi kya adu tektarakba haurakle. Aduna mafam ado pungnin nilammi. Matam adudadi makoi mari asu mamitu loina singakle.
ꯃꯈꯣꯏꯅ ꯇꯨꯝꯂꯨꯕꯒꯤ ꯈꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯄꯨꯡꯃꯝꯁꯨ ꯃꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯤꯟꯁꯤꯟꯗꯨꯅ ꯂꯩꯔꯨꯒꯗꯕꯁꯤ? ꯎꯄꯥꯏ ꯂꯩꯇꯦ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯆꯧꯕ ꯎ ꯑꯃꯈꯛ ꯇꯦꯛꯂꯛꯇꯨꯅ ꯚꯣꯝ ꯂꯥꯎꯅ ꯇꯨꯊꯔꯛꯑꯝꯃꯤ꯫ ꯑꯆꯧꯕ ꯎ ꯑꯗꯨꯅ ꯇꯦꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯐꯖꯅ ꯍꯧꯏ꯫ ꯑꯇꯤꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯂꯦꯝ ꯂꯩꯗ ꯊꯥꯗꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛ ꯂꯥꯎꯔꯒ ꯍꯪꯉꯛꯏ, "ꯀꯅꯥꯅꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯪꯂꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯄꯥꯈꯠꯄ ꯑꯗꯨꯒꯤ ꯃꯌꯥꯏꯅꯅꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯂꯥꯏꯠ ꯑꯗꯨꯅ ꯉꯥꯟꯅ ꯌꯧꯕ ꯖꯒꯥꯒꯩꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯐꯩꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯗꯨꯗ ꯈꯪꯈꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯎ ꯇꯦꯛꯄꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯖꯦꯛ, ꯑꯁꯤꯒꯤ ꯎ ꯄꯥꯝꯕꯤꯁꯦ ꯇꯦꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯅ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯊꯧꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯅ ꯇꯞꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗꯤ ꯂꯩꯈꯣꯝꯁꯨ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯈꯤꯇꯪ ꯊꯧꯒꯠꯂꯛꯂꯒ ꯑꯃꯨꯛ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯇꯦꯛꯇꯨꯅ ꯇꯥꯔꯛꯈꯤꯕ ꯑꯆꯧꯕ ꯎ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯐꯩꯅ ꯊꯠꯆꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯐꯩꯗꯨꯅ ꯇꯥꯔꯤꯕ ꯎ ꯑꯗꯨ ꯆꯤꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯒꯗꯕꯒꯤ ꯇꯧꯔꯤ꯫ ꯖꯦꯛꯅ, "ꯄꯤꯌꯥ, ꯂꯛꯁꯃꯤ, ꯎ ꯑꯁꯤ ꯌꯥꯝ ꯆꯥꯎꯏ꯫ ꯑꯗꯨꯅ ꯑꯅꯟ ꯏꯕꯥꯅꯤ ꯈꯛꯇꯅꯗꯤ ꯉꯝꯂꯔꯣꯏ꯫ ꯅꯕꯥꯅꯤꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯒꯥꯔꯤꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯅꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯛꯁꯃꯤ, ꯉꯁꯥꯏꯒꯤ ꯈꯥꯎ ꯑꯗꯨꯗ ꯃꯩꯈꯦꯠ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜꯗꯣ ꯆꯨꯈꯠꯂꯒ ꯊꯝꯃꯨ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯈꯨꯔꯨꯝꯗꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯅꯟꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯤ꯫ ꯖꯦꯛꯅ ꯑꯃꯨꯛ, "ꯉꯁꯥꯏ ꯆꯨꯈꯤꯕ ꯅꯣꯡ ꯈꯨꯆꯨꯗꯨꯒ ꯀꯩꯅꯣ? ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯈꯣꯝ ꯑꯝꯇ ꯊꯣꯛꯇꯦ." ꯑꯅꯟꯅ, "ꯖꯦꯛ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯩꯅ ꯀꯔꯤꯗꯤ ꯈꯜꯂꯨꯅꯤ꯫ ꯑꯗꯨꯅ ꯀꯥꯟꯗꯦ, ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ꯫ ꯎꯁꯥꯁꯤꯡ ꯑꯁꯦ ꯆꯤꯡꯊꯣꯛꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯖꯦꯛꯀ ꯑꯅꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯎ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨ ꯀꯟꯅ ꯊꯨꯗꯦꯛꯂꯤ꯫ ꯑꯗꯨꯒ ꯄꯤꯌꯥꯒ ꯂꯛꯁꯃꯤꯒꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯕ ꯎꯁꯥꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯎꯁꯥꯁꯤꯡ ꯑꯗꯨ ꯐꯅꯌꯥꯝꯗꯤ ꯊꯨꯗꯦꯛꯄ ꯂꯣꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯎ ꯑꯗꯨ ꯄꯨꯔꯥ ꯊꯨꯗꯦꯛꯇ꯭ꯔꯕꯁꯨ ꯒꯥꯔꯤꯒꯤ ꯆꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯂꯁꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯎ ꯑꯗꯨ ꯆꯤꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ, "ꯉꯥꯏꯈꯣ, ꯑꯁꯤꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯃꯁꯥ ꯑꯁꯦ ꯃꯁꯤ ꯊꯨꯗꯦꯛꯂꯕꯗꯤ ꯁꯣꯏꯗꯅ ꯉꯝꯕꯁꯨ ꯌꯥꯏ." ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯌꯥꯅ ꯆꯪꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯇꯨꯡꯃꯥꯛ ꯍꯜꯂꯒ ꯌꯦꯡꯂꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯦꯛꯅ ꯅꯥꯀꯟ ꯑꯃꯗ ꯎ ꯃꯁꯥ ꯑꯃ ꯑꯗꯨ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯅꯟ ꯑꯗꯨ ꯍꯨꯃꯥꯡꯅ ꯑꯣꯔꯣ ꯆꯦꯟꯊꯕ ꯃꯈꯩ ꯍꯧꯖꯤꯛ ꯖꯦꯛꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯎꯒꯤ ꯃꯁꯥ ꯑꯗꯨꯗ ꯊꯨꯗꯦꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯎꯁꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ?" ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯂꯣꯏꯖꯔꯤ꯫ ꯃꯊꯪ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫